Laizaningbani nanakta hingingbani punsise pamubana kada laladra aigi wakhal oihanbinu lamlanbi inthokbinu nafamdagi pamjade asemba minok oijage nangi thamoigi nuksi thoibi Thamoisina Ngairi matamdo ngaikhiniye aibu nangnana thanungda chetna konbigadaba mikupto Wangthoina yawalakpada Henthoidi ipa pakhatna mamaidu leithokduna tapna balcony romda thokre maithongdaso penjaba mino amatamli ngaihak mapuroibagi chinglemba saktamadu ubada nupi mahakti thamoi penjabagi pankhai leikhidre ngaijarakpa numittu ngasimak oiramlabadi kayada nungai jagane ngairibani numit adu khaurangna machindasu tablapna soli Thamo ai nangi nungsi iriktabu ikhawlangna ngasisu Thamoisina Ngairiye Tanja sida manem binosu phone tawsilaklami Henthoidu call du fat paikhatli irang phakraba manemni hello fawa haiba nangdringai mana hana wa khara hairamlaga amuk call du kakre Henthoidu manemna hairamliba waduna amuk kahena nokningba phawkre Momon noktuna magi kada amuk janglakle Mingsel mamangda amuk leptuna Mingsel mamangda tariba mapuroibagi saktamdo amuk yenglai Manemna hairamba wadu amuk ningsinglaktuna Tapna hairakbani tanja sida wangthoi mikap thorakpado mingseldagi adumak ui Hai pangadune nangba nupi na hobada pangthadaba nupa kanasu laitabani namai namito tap taba makhai ke thara uko aikhoi imasidi pura berani ko Tapna hairakbani tanja sida wangthoidu mikap thorakpado mingseldagi adumak ui wade mata haide tumin amuk-amukti yengi Wangthoina washroom da changkhiba adu ubada kari ningsinglakpano khangde mityengduna tanaduna yenglui thonglon sinkhibagi makhonduda amuk ikhang khangi Henthoidu ngasidi kari tawrabano masa khanghanda thamoidu irang hawi Wangthoina washroom dagi thorakpa aduda taplapna Imana bazar dagi mana masing khara yengusa haye Tamo thabak sangba natro Loishalo Wahai asi khak hairamduna hanna yenglamda mafi loishinduna gari so du paiduna thokre ngaihak leiraga Henthoisu makhada kumtharai manemga makugada chatlukhige hairamlaga gari da kakhalakle Wangthoisu wahai amata haidana gari do start tawduna thorakle Amuk-amukti nupa masu managnak na phamliba nupi mangonda yengdabadi natte adubu kari khanbano khangde wahai amatadi hairakte asum thorakpana bazar yaurak aduna gari du park tawsilamduna polakta changduna mana masing yengle laigadaba khara leiduna Hingjangi di yarni ato somtamda law Firol yoliba domda muklakle Nupi masu wahai amata haidana nupa magi matung inay khali wakhaldasu Karino ngasi mataw siba nong mata wahai mata hairaktabani nungsimit yengdi lairandana hanna phaw yengdabani Kaithel polaki phiyoliba pareng adomda nupa mana chatkhiba aduda maso dum chatli Wangthoina phiyonbi ima amagi mamangda leptuna Ima fi khara yenge Hoi bungo yam lay Wangthoidu haiphet nupi mangonda yengduna Ima nupi gi fi khara yenge tawbane se side pama khalo Henthoidi ngasigi matawsi mangla haina phau khalibani tumin leiba aduda nupa mana amuk Aima nang mutadrane apama khalo airaga Henthoidu khangboi lakboi makhutuna phi amata paikhatuna si phasai Wangthoidu nokfet tawi
ꯄꯣꯠ ꯌꯣꯟꯕꯤ ꯏꯃꯥ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯣ ꯏꯃꯥ ꯑꯇꯣꯞꯄ ꯐꯤ ꯈꯔꯁꯨ ꯌꯦꯡꯒꯦ. ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯌꯥꯝ ꯂꯩ. ꯁꯦ ꯁꯤ ꯌꯦꯡꯉꯣ ꯑꯅꯧꯕꯅꯤ ꯑꯄꯥꯝꯕ ꯈꯜꯂꯣ. ꯋꯥꯡꯊꯣꯏꯗꯨ ꯄꯨꯊꯣꯔꯛꯂꯤꯕ ꯐꯤꯁꯤꯡꯗꯨ ꯈꯔ ꯈꯟꯗꯨꯅ ꯐꯤ ꯑꯃ ꯄꯥꯏꯈꯠꯂꯛꯏ. ꯂꯐꯨ ꯂꯥꯌꯣꯜ ꯃꯆꯨꯗ ꯐꯤꯕꯥꯜ ꯂꯩ ꯃꯆꯨ ꯆꯦꯟꯕ ꯑꯃ ꯄꯥꯏꯈꯠꯂꯛꯇꯨꯅ ꯏꯃꯥ ꯁꯤꯁꯦ ꯂꯧꯔꯒꯦ. ꯍꯣꯏ ꯏꯆꯥꯗꯁꯨ ꯄꯛꯆꯅꯤ. ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯃꯥꯗꯨꯅ ꯍꯦꯟꯊꯣꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ. ꯍꯦꯟꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯏꯃꯥ. ꯑꯗꯣ ꯁꯤꯒ ꯄꯨꯟꯅ ꯀꯌꯥꯃꯨꯛ ꯇꯥꯔꯒꯦ ꯏꯃꯥ? ꯑꯁꯨꯝꯅ ꯁꯦꯜ ꯄꯤꯔꯝꯂꯒ ꯑꯃꯨꯛ ꯊꯣꯔꯛꯂꯦ. ꯉꯥ ꯌꯣꯜꯂꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯉꯥ ꯂꯩꯔꯒ ꯌꯨꯝ ꯍꯟꯅꯅꯕ ꯊꯣꯔꯛꯂꯝꯃꯤ. ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄ ꯑꯣꯏꯕꯅ ꯒꯥꯔꯤꯁꯨ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯥꯡꯅꯤ. ꯍꯦꯟꯊꯣꯏꯗꯤ ꯒꯥꯔꯤ ꯃꯔꯛ ꯑꯗꯨ ꯂꯥꯟꯕ ꯀꯤꯕꯅ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯑꯃꯨꯛ ꯂꯦꯛ ꯑꯃꯨꯛ ꯂꯦꯞ ꯑꯃꯨꯛ ꯆꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯗꯨ ꯅꯨꯄꯤ ꯃꯥꯒꯤ ꯇꯅꯧꯕꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯛꯏ. ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯍꯥꯟꯅꯗꯒꯤ ꯉꯛꯆꯥꯟꯅꯅ ꯂꯩꯔꯝꯕꯒ ꯅꯨꯄꯥ ꯃꯥꯅ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥꯈꯜꯗꯨ ꯇꯔꯪ ꯆꯠꯅ ꯃꯤꯠꯂꯨ ꯑꯅꯤꯗꯨꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯥꯝꯅ ꯂꯨꯊꯅ ꯌꯦꯡꯂꯛꯏ. ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯅꯨꯄꯥ ꯃꯥꯁꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ. ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯗꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯈꯨꯠꯁꯝꯅꯅ ꯆꯤꯡꯗꯨꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯄꯥꯔꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯦ. ꯅꯨꯄꯤ ꯃꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯅꯨꯄꯥ ꯃꯥꯇꯕꯨ ꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯇꯨꯡ ꯏꯜꯂꯛꯏ. ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯕꯒ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ. ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯆꯪꯉꯣ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ. ꯅꯨꯃꯤꯗꯥꯡ ꯍꯦꯟꯊꯣꯏꯗꯨ ꯃꯅꯦꯝ ꯕꯤꯅꯣꯒ ꯄꯨꯟꯅ ꯆꯥꯛꯇꯨ ꯊꯣꯡꯃꯤꯟꯅꯔꯤ. ꯕꯤꯅꯣꯗꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯃꯃꯧꯗ ꯇꯞꯂꯞ ꯋꯥꯗ ꯍꯧꯗꯣꯔꯛꯏ. ꯕꯦꯝꯃꯧ. ꯍꯦꯟꯊꯣꯏꯗꯨ ꯉꯥ ꯇꯥꯎꯔꯝꯕꯅꯤ. ꯃꯅꯦꯝꯅ ꯇꯞꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯇꯞꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯍꯥꯏ, ꯉꯁꯥꯏ ꯏꯕꯨꯡꯉꯣꯒ ꯅꯣꯏ ꯑꯅꯤ ꯕꯖꯥꯔ ꯆꯠꯂꯨꯕꯗꯣ ꯋꯥ ꯑꯃꯇ ꯍꯥꯏꯅꯗ꯭ꯔꯣ? ꯍꯦꯟꯊꯣꯏꯗꯨ ꯈꯔꯗꯤ ꯏꯀꯥꯏ ꯑꯗꯨꯕు ꯋꯥ ꯂꯣꯠꯇꯦ. ꯇꯞꯅ ꯑꯗꯨꯃꯛ ꯃꯅꯦꯝꯗ ꯉꯁꯥꯏꯒꯤ ꯋꯥ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯝꯂꯛꯏ. ꯕꯤꯅꯣꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯨꯅꯤ ꯏꯃꯧꯁꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯍꯟꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯗꯃꯛ ꯈꯜꯍꯟꯒꯗꯕꯅꯤ. ꯍꯦꯔꯥ, ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯃꯥꯏ ꯂꯩ ꯌꯥꯅꯦꯒꯦ? ꯏꯃꯥꯅ ꯍꯥꯏꯕꯗ ꯌꯥꯎ. ꯇꯟꯖꯥ ꯑꯗꯨꯗ ꯃꯪꯒꯤ ꯆꯪꯂꯛꯄꯗꯒꯤ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯕꯦꯝꯃꯥ, ꯏꯕꯨꯡꯉꯣꯗꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯨꯔꯁꯣ. ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯂꯒꯦ. ꯅꯄꯥꯕꯨꯡꯁꯦ ꯆꯥꯛ ꯂꯥꯝꯕ ꯃꯥꯜꯂꯦꯅꯦ. ꯍꯦꯟꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯂꯦ. ꯃꯍꯥꯛ ꯉꯁꯤꯗꯤ ꯋꯥꯡꯊꯣꯏꯒꯤ ꯃꯇꯧꯗꯨ ꯉꯛꯄꯗꯤ ꯐꯥꯎꯔꯕꯅꯤ. ꯉꯁꯥꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯈꯤꯕꯅꯤ. ꯌꯨꯝ ꯌꯧꯔꯛꯄꯗꯒꯤ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯅꯗꯦ. ꯃꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏꯕꯅꯤ. ꯇꯞꯅ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯥꯃꯣ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯨꯔꯁꯦ. ꯋꯥꯡꯊꯣꯏꯗꯨ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯦ ꯈꯔ ꯌꯦꯡꯂꯝꯕꯅꯤ. ꯃꯊꯥ ꯈꯔ ꯁꯥꯅꯁꯨ ꯎꯏ. ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ. ꯊꯥꯅꯤꯜꯒ ꯊꯥꯖꯒꯁꯨ ꯅꯨꯡꯇꯤꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯅ ꯅꯨꯄꯤ ꯃꯥꯒꯤꯗꯃꯛ ꯋꯥꯕꯤꯕ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯃꯃꯤ ꯇꯥꯕ ꯍꯧꯔꯛꯂꯕꯅꯤ. ꯊꯥꯖ ꯐꯥꯎꯔꯛꯂꯤꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯈꯪꯗ ꯎꯗ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯊꯥꯖ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯁꯌꯥꯒ ꯊꯥꯗꯣꯏꯒꯗꯨ ꯂꯥꯛꯂꯝꯃꯤ. ꯃꯤ ꯃꯆꯥꯗꯤ ꯊꯕꯛ ꯑꯁꯦ ꯐꯈꯤꯕꯁꯤꯅ ꯅꯣꯡꯃꯇꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯎꯗꯅ. ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯖ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ. ꯊꯥꯗꯣꯏ, ꯑꯩꯒ ꯅꯣꯏꯒꯗꯤ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯅꯤ? ꯑꯩꯗꯤ ꯂꯩꯈꯥ ꯇꯥꯔꯕꯤꯅꯤ. ꯃꯤꯌꯥꯝꯅ ꯏꯟꯊꯣꯛꯂꯕꯤ. ꯑꯩꯒ ꯂꯣꯏꯅ ꯇꯤꯟꯅꯕꯗꯤ ꯀꯅꯥꯅꯁꯨ ꯄꯥꯝꯗ꯭ꯔꯕꯅꯤ. ꯑꯩꯅ ꯆꯠꯊꯣꯛꯂꯒ ꯑꯩꯕꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕꯗꯣ ꯑꯩ ꯄꯥꯝꯗꯤꯌꯦ. ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ. ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯜ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯃꯤ. ꯑꯃꯨꯛ ꯑꯅꯥꯕ ꯍꯧꯔꯛꯅꯕ. ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯣꯕ. ꯀꯥꯎꯊꯣꯛꯄ ꯇꯝꯕ ꯀꯔꯝꯅ ꯉꯝꯒꯅꯤ? ꯉꯁꯤꯁꯨ ꯃꯤꯠꯃꯥꯡꯗ ꯁꯪ ꯎꯔꯤ. ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ
ꯀꯅꯥꯕꯨꯁꯨ ꯑꯋꯥꯕ ꯄꯤꯅꯤꯡꯗ꯭ꯔꯦ. ꯑꯣ, ꯇꯥꯅꯤꯡꯗꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯪꯁꯥꯔ ꯑꯁꯤꯅ ꯅꯪꯕꯨ ꯄꯥꯎꯊꯣꯛꯂꯕꯁꯨ ꯑꯩꯅ ꯊꯥꯖꯩ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ. ꯍꯣꯏꯗꯤ ꯌꯥꯎꯗꯕꯅꯤꯅ. ꯑꯁ, 이베마 와가 khitang soi yapote ho ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕ ꯌꯥꯔꯕꯁꯤ ꯑꯣꯏꯗꯦ. ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯗꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ. ꯍꯣ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏꯅꯤꯗꯩ ꯍꯦꯟꯕ ꯑꯃ ꯂꯩꯈ꯭ꯔꯗꯨꯗꯤ. ꯍꯣꯏꯅꯦ, ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ. ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯏꯁ, ꯍꯣ ꯅꯣꯏ ꯗꯥꯛꯇꯔ ꯁꯥꯍꯦꯕꯇꯣ. ꯑꯁ, ꯑꯗꯨꯃꯥꯏ ꯈꯟꯅꯨ. ꯃꯥꯗꯤ ꯑꯩꯕꯨ ꯃꯆꯟꯒꯨꯝꯅ ꯈꯟꯕꯅꯤ. ꯑꯔꯦ, ꯅꯪꯅ ꯆꯟꯅ ꯈꯟꯕꯩ ꯋꯥꯅꯤ. ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯌꯥꯗꯦꯀꯣ. ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯐꯛ ꯑꯗꯨ ꯊꯥꯔꯗꯨꯅ ꯇꯞꯅ ꯐꯝꯊꯔꯛꯏ. ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯍꯥꯏꯒꯨꯝꯗꯅ ꯊꯥꯖ, ꯅꯣꯏ ꯗꯣꯛꯇꯔꯗꯣ ꯃꯁꯛꯇꯤ ꯐꯖꯕꯅꯤꯍꯦ. ꯁꯌꯥꯁꯨ ꯃꯈꯨꯠꯋꯣ ꯃꯁꯥꯋꯣ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯑꯁ, ꯈꯪꯗꯦꯁꯦ. ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯉꯥꯎꯔꯦ. ꯀꯔꯤ ꯆꯥꯕꯅꯣ ꯈꯪꯗꯦ. ꯅꯨꯄꯥꯅꯕꯨ ꯑꯗꯨ ꯌꯥꯝ ꯐꯖꯕꯗꯨꯕ. ꯌꯥꯔꯦ ꯅꯪꯗꯤ ꯇꯥꯆꯧꯂꯩꯁꯤꯗꯤ ꯑꯇꯣꯞꯄꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕꯤꯔꯅꯨ. 이베마 ꯐꯖꯩ ꯉꯥꯎꯋꯤ ꯍꯥꯏꯕꯒ ꯅꯨꯡꯁꯤꯕꯒ ꯈꯦꯠꯅꯕꯅꯦ. ꯑꯩꯗꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯤꯌꯦ, ꯇꯥꯆꯧ ꯈꯛꯀꯤꯅꯤ ꯈꯪꯉꯕꯣ. ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪ ꯑꯃ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ. ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯍꯥꯏꯕꯤꯔꯅꯤ. ꯑꯁꯦꯡꯕ ꯅꯣꯏ ꯇꯥꯆꯧꯁꯦ ꯊꯃꯣꯏꯗꯤ ꯍꯥꯏꯔꯞ ꯀꯜꯂꯤꯍꯦ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯋꯥꯍꯩ ꯑꯝꯇ ꯐꯥꯎ ꯍꯦꯛ ꯍꯥꯏꯔꯛꯇꯦꯃꯤ. ꯏꯪꯒꯤꯠ ꯏꯔꯥꯡꯒ ꯑꯝꯇ ꯍꯦꯛ ꯈꯪꯖꯗꯦ. ꯀꯔꯤ ꯄꯥꯈꯪꯅꯣ ꯈꯪꯗꯦꯃꯤ. ꯁꯌꯥꯅ ꯈꯔ ꯋꯥꯔꯧꯔꯞ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ. ꯊꯥꯖꯒꯤ ꯃꯕꯨꯡ ꯅꯤꯡꯊꯦꯝꯒ ꯁꯌꯥꯒꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯃꯛ ꯇꯤꯟꯅꯔꯛꯄꯅꯤ. ꯈꯔ ꯈꯔ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯗꯒꯤ ꯁꯌꯥꯅ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯖꯔꯛꯈꯤꯕꯅꯤ. ꯅꯨꯄꯥ ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕ꯭ꯔꯥ? ꯅꯣꯡꯃꯇ ꯐꯥꯎꯕ ꯅꯨꯡꯁꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ. ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯅ ꯅꯨꯄꯤ ꯃꯥꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ. ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯅꯔꯗꯨꯅ ꯂꯩꯔꯤ. ꯇꯟꯖꯥ ꯑꯁꯤꯗ ꯊꯥꯅꯤꯜꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ. ꯀꯅꯥꯅꯣ? ꯇꯥꯃꯣꯆꯥꯅꯤ. ꯁꯦꯁ, ꯌꯥꯗꯦꯀꯣ. ꯃꯤ ꯃꯆꯥꯗꯤ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦꯗꯨꯅꯤ. ꯄꯥꯏꯔꯣ ꯄꯥꯏꯔꯣ. ꯍꯣꯏ. ꯈꯤꯡꯂꯛꯂꯤꯕ ꯐꯣꯟꯒꯤ ꯔꯤꯡ ꯑꯗꯨ ꯄꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯇꯠꯈꯤꯕꯅ ꯍꯥꯜꯂꯤ. ꯑꯍꯨꯝꯗꯨ ꯐꯠ ꯐꯠ ꯌꯦꯡꯅꯩ. ꯑꯃꯨꯛꯀꯁꯨ ꯔꯤꯡ ꯂꯥꯛꯂꯤ. ꯍꯟꯗꯛꯃꯨꯛꯇꯤ ꯐꯠ ꯄꯥꯏꯈꯠꯇꯨꯅ ꯍꯜꯂꯣ ꯍꯥꯏꯒꯦ ꯇꯧꯕꯒ ꯌꯥꯝ ꯄꯥꯈꯠꯅ ꯊꯥꯅꯤꯜꯅ ꯋꯥ ꯉꯥꯡꯂꯛꯏ. ꯀꯥꯏ ꯆꯠꯂꯨꯒꯦ? ꯉꯁꯥꯏꯗꯒꯤ ꯀꯣꯜꯒ ꯄꯥꯏꯔꯛꯇ꯭ꯔꯤꯁꯤꯅ? ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯃꯤꯠꯆꯤꯒ ꯈꯠꯅꯔꯒ ꯅꯣꯛꯁꯤꯜꯂꯤ. ꯊꯥꯖꯗꯤ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ. ꯀꯩꯁꯨ ꯆꯠꯇꯦ. ꯑꯗꯨꯒ ꯀꯩꯒꯤ ꯄꯥꯏꯔꯛꯇ꯭ꯔꯤꯕ? ꯁꯌꯥꯒ ꯊꯥꯗꯣꯏꯒ ꯂꯥꯛꯏ, ꯑꯗꯨꯒꯤꯅꯤ. ꯁꯤꯡꯖꯨ ꯆꯥꯒꯦ ꯇꯧꯔꯤ. ꯀꯣꯜ ꯂꯥꯛꯄꯗꯣ ꯄꯥꯏꯈꯠꯂꯛꯇꯧꯕꯗꯣ ꯈꯨꯠꯁꯦ ꯁꯪꯗꯕꯒꯤꯅꯦ ꯇꯥꯃꯣꯆꯥ. ꯉꯁꯥꯏ ꯃꯈꯩ ꯐꯤꯡꯒꯠꯂꯝꯕ ꯅꯨꯄꯥꯗꯨ ꯇꯞꯂꯞ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤ ꯄꯣꯠꯅꯤ. ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯁꯨ ꯇꯞꯊꯔꯗꯨꯅ ꯃꯇꯧꯗꯤ ꯏꯃꯥꯟ ꯃꯥꯟꯗꯕ ꯃꯈꯩ. ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯒꯅꯨꯀꯣ. ꯆꯥꯔꯣ ꯆꯥꯔꯣ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ. ꯍꯣꯏ. ꯀꯣꯜꯗꯣ ꯍꯦꯛ ꯀꯛꯈꯤꯕꯒ ꯊꯥꯖꯅ ꯌꯦꯡꯈꯠꯂꯛꯄꯗ ꯃꯇꯥ ꯑꯅꯤꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯜꯂꯤ. ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯅ? ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯁ꯭ꯋꯥꯏꯗ ꯁꯣꯅꯣ ꯆꯨꯔꯤꯁꯤꯅ? ꯑꯅꯤꯗꯨ ꯅꯣꯛꯄ ꯈꯥꯡꯂꯒ ꯍꯧꯖꯤꯛ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯂꯝꯕ ꯋꯥ ꯑꯗꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯕꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯔꯤꯕꯅꯤ. ꯑꯗꯨꯅ ꯁꯌꯥꯅ ꯃꯇꯧ ꯇꯝꯂꯛꯏ. ꯀꯥꯏ ꯆꯠꯂꯨꯒꯦ ꯉꯁꯥꯏꯗꯒꯤ? ꯀꯣꯜꯒ ꯄꯥꯏꯔꯛꯇ꯭ꯔꯤꯁꯤꯅ? ꯑꯗꯨꯒ ꯀꯩꯒꯤ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯤꯕ? ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯒꯅꯨꯀꯣ. ꯆꯥꯔꯣ ꯆꯥꯔꯣ. ꯊꯝꯂꯒꯦ. ꯑꯁ, ꯅꯣꯏ ꯗꯥꯛꯇꯔꯒꯤ ꯀꯤꯌꯔ ꯈꯨꯜꯂꯧꯗꯣ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ. ꯑꯁꯤ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯅꯔꯣ. ꯅꯪꯕꯨ ꯌꯥꯝ ꯂꯨꯅꯁꯨ ꯇꯧꯕꯤꯒꯅꯤꯌꯦ. ꯑꯁ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨꯗ. ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯣ? ꯑꯣꯏꯒꯗꯕ ꯋꯥꯅꯤ ꯍꯥꯏꯁꯦ. ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯃꯤꯁꯛꯁꯦ ꯑꯁꯤꯗ ꯂꯩꯇꯅ ꯅꯪ ꯀꯅꯥꯗ ꯂꯩꯒꯦ ꯍꯥꯏꯕꯅꯣ? ꯁꯦꯡꯂꯕ ꯆꯝꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯀꯥꯂꯤ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ. ꯑꯩꯕꯨꯅ ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯅꯍꯧꯒꯅꯤ. ꯂꯩꯈꯥ ꯇꯥꯔꯕꯤ ꯑꯩꯗꯤ ꯀꯅꯥꯒꯤ ꯃꯀꯥꯗ ꯌꯦꯠꯅꯤꯡꯗ꯭ꯔꯦ. ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯁꯦ ꯏꯗꯨꯝ ꯂꯦꯞꯂꯒꯦ. ꯇꯥꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯈꯖꯥꯏ ꯊꯛꯇ ꯌꯧꯗ꯭ꯔꯤꯉꯩ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯁꯠ ꯁꯠ ꯇꯩꯊꯣꯛꯈ꯭ꯔꯦ. ꯃꯇꯧ ꯑꯗꯨꯗ ꯃꯇꯥ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ. ꯌꯥꯔꯦꯁꯦ,
ꯇꯣꯛꯂꯣ ꯍꯧꯈꯤꯕ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯅꯨ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯒ ꯇꯥꯆꯧꯒꯤꯒꯁꯨ ꯈꯔ ꯈꯜꯂꯣ ꯅꯪꯅ ꯑꯗꯨꯝꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯌꯦꯡꯋꯥꯏ ꯑꯩ ꯂꯥꯛꯑꯒ ꯏꯆꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯦ ꯏꯅꯝꯃꯅ ꯍꯥꯏꯁꯦ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯃꯥꯜꯂꯦ ꯏꯅꯝꯃ ꯑꯐꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯡꯖꯨꯗꯣ ꯆꯥꯃꯤꯟꯅꯔꯤ ꯁꯣꯝꯗꯅ ꯇꯣꯝꯕꯤꯒ ꯔꯣꯍꯤꯠꯀꯗꯨ ꯐꯣꯟꯗ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯤ ꯅꯕꯨꯡ ꯁꯛꯇꯥꯗꯨꯒ ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏꯀꯣ ꯉꯝꯗꯕ ꯌꯥꯔꯣꯏ ꯁꯣꯝꯗ ꯏꯃꯥꯅ ꯌꯥꯝꯅ ꯁꯥꯎꯔꯕꯅꯤꯀꯣ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯁꯦ ꯄꯣꯠꯁꯦꯝ ꯂꯩꯋꯥꯅ ꯄꯣꯠꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯄꯣꯠꯁꯦꯝ ꯇꯧꯕ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯉꯥꯡꯅꯕꯅꯤꯀꯣ ꯍꯩ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯅꯨꯄꯤ ꯃꯆꯥ ꯅꯠꯇꯦ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯕ ꯉꯝꯖꯗꯦ ꯃꯥ ꯃꯁꯥ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯅ ꯃꯄꯥꯟ ꯐꯥꯎ ꯊꯣꯛꯆꯗꯕ ꯑꯉꯥꯡꯅꯤ ꯑꯁ ꯀꯩꯅꯣ ꯑꯉꯥꯡ ꯍꯥꯏꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤꯕꯨꯗꯤ ꯅꯣꯏꯒ ꯂꯦꯡꯒꯥ ꯑꯣꯏꯅꯤꯗ ꯑꯗꯣ ꯏꯃꯥꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯊꯥꯖꯗꯤ ꯅꯠꯇꯦꯀꯣ ꯏꯃꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯝꯇ ꯐꯖꯅ ꯊꯦꯝꯕꯤꯌꯨ ꯅꯣꯏ ꯅꯕꯨꯡꯒꯤ ꯃꯑꯣꯡ ꯅꯣꯏꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯇꯣꯝꯕꯤ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯔꯣꯍꯤꯠꯇꯤ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯤ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯔꯣꯍꯤꯠ ꯐꯣꯟ ꯑꯗꯨ ꯇꯠꯈ꯭ꯔꯕ ꯈꯟꯗꯨꯅ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟ ꯑꯗꯨ ꯉꯥꯜꯍꯜꯂꯤ ꯑꯗꯨꯕꯨ ꯀꯣꯜꯗꯤ ꯇꯠꯂꯝꯗꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯑꯕꯦꯝ ꯇꯥꯏꯌꯦ ꯀꯩꯅꯣ ꯀꯧꯕ ꯁꯨꯡꯈꯨꯝ ꯈꯨꯝꯗ꯭ꯔꯤꯗꯨꯅ ꯗꯥ ꯔꯣꯍꯤꯠ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯒꯤ ꯃꯇꯧꯅꯦ ꯏꯃꯥꯒꯤ ꯃꯑꯣꯡꯅꯦ ꯑꯁ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯥꯅꯤ ꯍꯥꯟꯅ ꯂꯨꯍꯣꯡꯉꯁꯤꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏꯅꯤꯒꯤ ꯃꯔꯛꯇ ꯅꯪ ꯌꯥꯎꯗ꯭ꯔꯦꯗꯅ ꯅꯣꯏ ꯅꯕꯨꯡ ꯂꯨꯍꯣꯡꯕ ꯉꯥꯏꯕꯗꯕ ꯑꯩꯗꯤ ꯂꯋꯥꯏꯒꯁꯦ ꯁꯝ ꯑꯝꯇ ꯌꯥꯎꯔꯔꯣꯏꯃꯤ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯕ ꯀꯥꯟꯗ ꯃꯥꯏꯒꯁꯦ ꯆꯩꯔꯨꯝ ꯉꯥꯛꯇ ꯉꯥꯏꯔꯒ ꯂꯥꯛꯄꯗꯣ ꯅꯪ ꯌꯦꯡ ꯉꯝꯒꯗ꯭ꯔꯣꯕ ꯑꯗꯩꯗꯤ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯕꯣꯔꯁꯦ ꯍꯟꯅꯨꯔꯦꯅ ꯅꯣꯛꯅꯕꯗꯣ ꯅꯪ ꯇꯥꯕ ꯉꯝꯒꯗ꯭ꯔꯣꯕ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯑꯗꯨꯋꯥꯏꯗ ꯂꯦꯞꯍꯧꯔꯣ ꯍꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯍꯣ ꯌꯥꯔꯦꯀꯣ ꯇꯥꯅꯤꯡꯗꯦ ꯑꯩ ꯁꯣꯝꯗ ꯑꯅꯤꯁꯤꯒꯤ ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯅꯪꯒꯤ ꯃꯊꯥ ꯑꯃꯨꯛ ꯌꯥꯎꯍꯟꯕꯤꯔꯅꯨ ꯍꯣꯏ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯁꯥꯕꯤꯔꯨꯅꯨ ꯄꯂꯦꯝꯗꯨꯗꯅꯦ ꯌꯥꯅꯕ ꯍꯥꯏꯅꯣ ꯅꯣꯏ ꯅꯕꯨꯡꯒ ꯍꯥꯏꯔ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯃꯥꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯗꯤ ꯂꯥꯏ ꯂꯥꯛꯑꯒ ꯍꯥꯏꯔꯁꯨꯅꯦ ꯌꯥꯔꯣꯏ ꯑꯗꯨꯅ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯑꯃꯨꯛ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯈꯪꯂꯕ ꯋꯥꯐꯝꯅꯤ ꯊꯥꯅꯤꯜ ꯅꯤꯡꯈꯤꯕ ꯍꯣꯡꯒꯟꯗꯦ ꯃꯥꯒꯤ ꯑꯣꯏꯒꯦ ꯈꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯑꯣꯏꯗꯅ ꯇꯣꯛꯇꯦ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯅꯨꯄꯥꯅꯤ ꯇꯣꯝꯕꯤꯁꯨ ꯃꯕꯨꯡꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯅ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯃꯇꯤꯟ ꯌꯣꯠꯊꯔꯗꯨꯅ तारी अचुंबनी मागी मबुंग थानेलसी मरिंगजेल खाई निंखिबा होंगंदे मानबु तौगे खनखिबा थबक खुदिंगमक तौदना तोक्ते हौजिक माना डॉक्टर ओइरिबसिसु माना पामजना ओइखिबनी ममानदि सिविल सर्विस तौहन्निंगबनी अदुबु माना नमदुना ngasiदि डॉक्टर हाइबदो ओइरिबनी तोंबिना वांगांगदना तुमिना लेखिबा अदुदा रोहितति कैदौरबनो खल्ली तपना तोंबी माबु कौदुना मैम हाउ ताये कइनो तुमिन लेदो कैसु तौदे अदो दारुहि थेंगे तुमलसिरा रोहित फोन की स्क्रीन अदुदा हाइफेट येंगली पंगथेंग थेंगबदि नत्ते नुमिदांगी पुंग मापन मखाई मुक्ति तारमलनी अदुबु मागी नुक्सिबि अबेमसी वारमलनी खंदुना होय होय थमजरो गुड नाइट असी हाइदुना रोहित फोन अदु थमले अबेमसु फोन अदु मोन मखादा तपना इनसिनख्रे अदुगा फैजुप्तुना मकोकसु यावना लोइना कुपसिनदुना ममित्तु तपना उइसिनख्रे मथंगी नुमितनी थानिलदु मागी कादा चे चांग खरा येंगली मा चा पुरकलिबा मीदु हन्ना येंगलुबा तौदना चा कप अदु खक पाइखत्तुना सिप अमा चिंखत्ली अदुबु करिगुंबा मा निंगसिंगलक्तुना मनाक्ता लेपलिबा मिसक्तु खोंगदगे सुम येंखलकपनी अदुबु महाक पुंगक हेक ngakre थाजना मागी मनाक्ता लेपलंबदु उबदा इखंग खंगना नंदी सिदा कमाय तौरगा लाइबा तामोचागी चाबीबा लाक्लिने चासे नंना लोलिरो कैनो तामोचा अइना लोंदरदि कनाना लोंदौरिगे नंग ओइरे अस अइदि वाखन या यौरे अदुगा चेकलाउबी नंग ओइरे चलो आदा हो अदुमाइना मोंदंग सानाबना करिसु कानारोय
ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤꯁꯨ ꯃꯕꯨꯡꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯊꯥꯅꯤꯜ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯤ ꯃꯆꯟꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯈꯤꯕꯅꯤ. ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯅꯤꯡꯁꯤꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯗꯣ ꯑꯃꯨꯛ ꯊꯛꯇꯨꯅ ꯊꯥꯖꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ.